Rotary Club Imphal gi chahi chama taramanga suba mapok kumon ga mari leinana club asina senduna Ride for a Clean Imphal City and Healthy Life haiba Pauzil puba cycle rally ama changangai da leiba Velo Bicycles and Accessories showroom gi mamangdagi lamthakre Lambi gi laibak thiba thodok amada ising mari amadi haksang gi atai saruk singda sokpadagi Jenims ta laying duna leirakhiba Moirang Thana laikai dagi mosagi chahi tara taruk khakta ngaiba Thoksom Rohita ngasi aikhoi mioi basi amatani haina mingthonba tengbang luf amana sel gi mateng pangkhre Chaliba chahi asigi February 10 dagi 12 fauba Uttarakhand gi Haridwar da leiba Nehru Stadium da pangthokiba Ek Bharat Shrestha Bharat Zone 3 National Integration Tug of War Championship ta saruk yaruba Manipur gi sanaroi amadi official sing asi Manipur Tug of War Association na harauk tiamna okre Khuman lampak ta leiba association gi office ta pangthokiba chamba thoramaduda haukiba chahi gi me 19 tagi 18 fauba Nepal gi Kathmandu da chathakiba taranithoi suba Open National Tug of War Championship lisingani taramapan da saruk yaruba sanaroi sing da su achamba khudol piduna punging thogatki Prime Minister Narendra Modi na video conference ki khuthangda ahanba Khelo India University Games KIUZ hodokre thorom aduga mari leinana Prime Minister na KIUZ asi sumnagi achamba tournament ama nate masi leibak asigi sana khotnabagi lamda achoba khongthang amani haina phungdokre Meghalaya gi Mahairoi Loop ama oiriba Khasi Students Union na state asigi luchingba singda state aduda su inner line permit chanahalu haina taksin bagaloinana akanba section wa thamkhre World Health Organization ge expert kanguna China da novel coronavirus ki laichat na khwaidagi hena sokhalaba mafam ama oiriba Wuhan city gi Hubei province da hakthengna na chatuni yengsinkhre hauzik fawbada laichat asana maram oiraga China da laikhidaba mioi masing lising aniga chamri ga nimfuni thoi sukre laichat asana sokhalaba mioi masing na punna lising humbutara taruk chamapan ga kunthra taruk sukre China gi National Health Commission piba report ke matungina laibak asigi provincial gi thakta leiba mafam kunthra matoi da su laichat asigi case sing thengnare haire